Hello, welcome back to my channel, 7 Speed Manipur. Nasigi maruiba khanagadoribasing asi mangda uriba gari sigi matangdane. Masi haiba Alto 800 si 2012 ki September October swaidagi akoigi hojik phawda Indian market ta phajana yam kana akoigi customers sing yamna paamna sizinaba aduma makalgi akoigi entry level hatchback ko small car da yamna fauriba aduma gari makal amani ko aduma si hojik phawda akoigi sales figure da su yanga su akoigi top 10 figure manung da su adum out of 1 to 5 pom manung se adum ayamba ko every month ayamba challe ado last month akoigi 2022 ki February last month da ma akoigi 7% da adum 10 top 10 ki manung chalaga adum hojik phawba adum lairi ko aduni akoigi sales record da mamang tha da akoigi magi unit of sales magi sudum phajai ko 11550 mungki around ko adaida adum yon mangam me gari se adu ki matik hariba gari se popular oigre ado kari ki damakta mayamna pamnari bano haibado asigi matang na hapetang samlappa khara dum haijarke ko ado video si hodringe da mayam kawri da bamna subscribe like and share su su da tawiramo sugum gari ga mari leinaba content sing ai regular upload dum tawjabane ado mayam channel asi bu nungsi biduna su su da subscribe tawiramo ko ado di let's begin. Mamang lomdagi hanadum haurase magi ahanbada looks ana yengminase gari sigi looks kamai tawge haibdugo gari si koigi yam kana chawba gari nate magi ahanbada ai dimension do haibetang haijarke magi dimension je koigi overall length se 3445 mm gi sangda laiko length se aduga magi width sina 1490 mm ni aduga magi gari gi height cha 1475 mm ni ko adu gari si yam kana chawbna te just akoi entry level hatchback small car amani ko adu masi magi koi gi variant je makal koi gi tarup talai tarup haidi koi gi standard te gi horaga koi gi BXI plus fawda lei ko pulapna koi gi makal tarup lei koi gi standard option koi LXI option adigi BXI plus haina ko adu si ki keno se koi BXI plus ni ko adu koi gi standard de si gi mamangi bumper ja si koi gi black koi gi keno la ani ko tongana color ja aduga kaisu look wise koi gi front de yengbada kaisu thoina khenaba leite ko aduga magi cheda mamangda yengba kanda sigi makhagi ground clearance koi 160 mm lay aduga magi wheelbase haidra wheelbase yam kana saudi ko kana to de sang de ko wheelbase 2360 mm gi sang do oyeb ko kogi mamangi saka sigi keno siga hoi maning saka gi magi arawos adu si mamangi si side indicator ne sine simple halogen da lay ko mamangi se adu sina magi pattern je grill je phajai ko si black da dum lay mamangi keno jima adu si je samana re songma ko aduga side lom da lapka ganda mai tire je 145 by IT ko 12 inch sadum lay magi kogi keno si awre cover se full cover se awre du sina kogi maningi light je koi simple si ju halogen ngatani ko reflector kadi kano di yaudre sida makada di sensor sina sensor ani ni ko yauri je maning da ko sini ko mai maningi side ki haga sina so na taro dum hang ko butse aduga sigi gari si top model sida si magi side cladding je mai yauni ko aduga si makada di yaudi ko si kano kenabs
ꯑꯗꯨꯒ ꯁꯤ ꯁꯥꯏꯠ ORVM ꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯣꯏꯅ ꯂꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯔꯣꯝꯗ ꯌꯦꯡꯉꯛ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯦꯌꯔꯕꯦꯒ ꯑꯅꯤ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯁ ꯚꯦꯔꯤꯌꯟ ꯁ꯭ꯇꯦꯟꯗꯔꯠ ꯀꯩꯅꯣꯗꯗꯤ ꯃꯣꯏꯗꯤ ꯑꯦꯌꯔꯕꯦꯒ ꯑꯃ ꯌꯥꯎ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯕꯦꯒ ꯑꯅꯤ ꯌꯥꯎꯔꯦ ꯑꯗꯨꯒ EBD ꯑꯩꯈꯣꯏꯒꯤ ABS ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯌꯦꯜꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯤꯅ ꯑꯩꯈꯣꯏ 35 ꯂꯤꯇꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯆꯥꯎꯗꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯆꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯝ ꯈꯔ ꯀꯣ ꯄꯣꯠ ꯆꯩ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕꯩꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤ ꯂꯩꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯄꯥꯔꯁꯦꯜ ꯇ꯭ꯔꯦꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯃꯥꯒꯤ ꯕꯨꯠ ꯂꯤꯇꯔꯁꯤꯅ 177 ꯂꯤꯇꯔꯅꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡ ꯍꯥꯏꯔꯒꯗꯤꯀꯣ ꯁꯦꯐꯇꯤ ꯑꯗꯒꯤ ꯀꯩ ꯑꯗꯨꯝꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯔꯅꯤꯡ ꯂꯩꯕ ꯀꯥꯟꯗ ꯃꯥꯒꯤ ꯔꯦꯗꯤꯌꯁꯁꯤꯁꯨ ꯌꯥꯝ ꯄꯤꯛꯏꯀꯣ ꯇꯔꯅꯤꯡ ꯔꯦꯗꯤꯌꯁꯁꯦ 4.6ꯇ ꯑꯗꯨꯝ ꯃꯃꯥꯏꯁꯦ ꯂꯝꯕꯤ ꯑꯄꯤꯛꯄ ꯑꯃꯗꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯁꯤꯝꯇꯪ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯍꯥꯏꯖꯔꯛꯀꯦ ꯃꯥꯒꯤ ꯏꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯒꯤ 800 ccꯒꯤ ꯏꯟꯖꯤꯟꯅꯤꯀꯣ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯑꯗꯣ ꯃꯥꯒꯤ BHPꯁꯦ ꯑꯩꯈꯣꯏꯒꯤ 47 BHPꯅꯤꯀꯣ ꯑꯗꯨ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 69 ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯅꯤ ꯑꯗꯨ ꯁ꯭ꯃꯨꯠ ꯏꯟꯖꯤꯟꯅꯤꯀꯣ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯣꯔꯨꯝ ꯄ꯭ꯔꯥꯏꯁꯇ ꯑꯩꯈꯣꯏꯒꯤ 2,94,800 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯃꯣꯗꯦꯜ ꯁꯤꯐꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ 389 ꯑꯦꯛꯁꯣꯔꯨꯝ ꯄ꯭ꯔꯥꯏꯁꯇꯀꯣ 390 ꯆꯥꯡꯗ ꯑꯦꯄ꯭ꯔꯣꯛꯁ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯥꯁꯦ ꯑꯗꯣ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯇꯗꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯛꯑꯒ ꯈꯔ ꯑꯗꯨꯝ ꯃꯃꯟꯗꯤ ꯈꯔꯗꯤ ꯍꯦꯟꯒꯅꯤꯀꯣ ꯑꯗꯨ ꯌꯦꯡꯁꯦ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯀꯣ ꯑꯩꯁꯨ ꯃꯅꯨꯡꯗ ꯆꯪꯉꯦꯀꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯔꯗ ꯄ꯭ꯂꯥꯁꯇꯤꯛꯅꯤꯀꯣ ꯗꯦꯁꯕꯣꯔꯗ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯗꯨꯋꯦꯜ ꯇꯣꯟꯗ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯀꯣ ꯗꯨꯋꯦꯜ ꯇꯣꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯔꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯐꯤꯅꯤꯁꯅꯀꯣ ꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯂꯨꯛ ꯑꯣꯏꯅꯕꯀꯣ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯁꯤꯗ ꯃꯥꯏ ꯂꯣꯒꯣ ꯂꯩꯖꯔꯦ ꯑꯗꯨꯒ ꯗꯣꯔꯗ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣই ꯗꯨꯋꯦꯜ ꯇꯣꯟꯅꯤ ꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣꯗꯨꯗꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯕꯦꯔꯦꯟꯗꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯗꯨꯋꯦꯜ ꯇꯣꯟꯗꯀꯣ ꯈꯤꯇꯪ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯦꯛꯁꯆꯔꯁꯦ ꯇꯣꯉꯥꯟꯅꯀꯣ ꯍꯥꯞꯄꯤꯔꯦ ꯁꯤꯅ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯈꯨꯠ ꯄꯥꯏꯅꯅꯕꯀꯣ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯈꯤꯇꯪ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯁꯤ ꯍꯖꯥꯔꯠꯀꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ AC ꯚꯦꯟ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯀꯩꯀꯩ ꯀꯣꯏꯟ ꯅꯨꯡ ꯈꯔ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠ ꯁꯤ ꯂꯩꯖꯔꯦ ꯀꯣ ꯑꯗꯨꯒ ꯁꯤꯅ IRBM ꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯗ꯭ꯔꯦ ꯑꯣꯇꯣ ꯗꯤꯃꯤꯡ IRBM ꯑꯗꯒꯤ ꯃꯦꯅꯨꯋꯦꯂꯤ ꯑꯦꯗꯖꯁ ꯇꯧꯕꯁꯨ ꯑꯗꯨꯝ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯤ ꯁꯟꯋꯥꯏꯖꯔ ꯁꯤ ꯂꯩꯖꯔꯦ ꯁꯤꯗꯁꯨ ꯁꯣꯝꯒꯤꯁꯨ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯁꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯟꯁꯣꯜ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁ꯭ꯇꯣꯔꯦꯖꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯑꯅꯤ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯩꯀꯩ ꯐꯣꯟ ꯅꯨꯡ ꯊꯝꯅꯅꯕ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯄꯋꯥꯔ ꯋꯤꯟꯗꯣꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯈꯛꯇꯪ ꯑꯣꯏꯕ ꯑꯅꯤꯃꯛ ꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯀꯣ ꯗ꯭ꯔꯥꯏꯚꯔꯒ ꯑꯅꯤꯃꯛꯁꯤꯒꯤ ꯁꯤꯗ ꯄꯋꯥꯔ ꯋꯤꯟꯗꯣ ꯁꯤꯗ ꯄꯤꯔꯦꯀꯣ ꯁꯣꯝꯗꯗꯤ ꯀꯟꯇ꯭ꯔꯣꯜꯗ ꯁꯤꯗ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜꯗꯨꯅꯤꯀꯣ ꯁꯤꯗ ꯗꯤꯖꯤꯇꯦꯜꯒꯤ ꯄꯥꯔꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯁꯦ ꯃꯈꯥꯗ ꯑꯗꯨ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯃꯥꯏ ꯁ꯭ꯄꯤꯗꯣꯃꯤꯇꯔꯗꯨꯅꯤꯀꯣ ꯑꯗꯨꯗ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯥꯎꯒꯤ ꯀꯩꯀꯩ ꯁꯤꯗ ꯈꯔ ꯌꯥꯎꯔꯤꯀꯣ ꯏꯟꯖꯤꯟꯒꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯇꯆ ꯁꯀ꯭ꯔꯤꯟ ꯏꯟꯐꯣꯇꯦꯟꯃꯦꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯀꯅꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯌꯦꯡꯁꯤꯀꯣ ꯁ꯭ꯃꯨꯠ ꯑꯗꯨꯝ ꯑꯣꯏ ꯇꯆꯁꯦꯀꯣ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯀꯦꯕꯤꯟ ꯃꯅꯤꯡ ꯊꯪꯕ ꯑꯩꯈꯣꯏ ꯁꯥꯏꯠꯇꯁꯨ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯁꯨ ꯏꯌꯔꯚꯦꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯏꯌꯔꯚꯦꯟꯁꯦ ꯀꯩꯗ ꯀꯥꯟꯅꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯒ꯭ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯐꯣꯒꯤꯒꯤ ꯇꯥꯏꯞꯇ ꯀꯥꯈꯠꯄꯗꯣ ꯑꯗꯨ ꯈꯤꯇꯪ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯏꯌꯔ ꯐ꯭ꯂꯣꯁꯤꯅ ꯐꯍꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯀꯥꯟꯅꯕꯁꯦ ꯃꯅꯤꯡꯗ ꯐꯝꯃꯦ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ
ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯤ ꯑꯍꯨꯝ ꯐꯝꯕꯁꯤꯗꯤ ꯈꯤꯇꯪ ꯋꯥꯔꯅꯤꯀꯣ ꯑꯦꯗꯜ ꯑꯍꯨꯝ ꯐꯝꯕꯁꯤꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯐꯝꯃꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯀꯣ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗꯤ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯍꯦꯟ ꯒ꯭ꯔꯤꯞ ꯄꯥꯏꯐꯝ ꯀꯣ ꯁꯣꯝꯗ ꯑꯃ ꯄꯥꯜꯂꯦꯀꯣ ꯑꯗ ꯃꯃꯥꯡꯒꯤ ꯅꯤ ꯔꯨꯝꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯥꯏꯠ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯕ ꯁ꯭ꯄꯦꯁ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯃꯛꯇꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠꯀꯤ ꯔꯤꯀ꯭ꯂꯥꯏꯅꯦꯁꯟ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯗꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯆꯞ ꯆꯥꯕꯤ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯒ ꯁꯤꯗꯗꯤ ꯍꯦꯠ ꯔꯦꯁ ꯀꯩꯅꯣꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯀꯩꯅꯣ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯍꯦꯠ ꯔꯨꯝ ꯌꯦꯡꯉꯣ ꯍꯦꯠ ꯔꯨꯝꯁꯦ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯔꯦ ꯑꯗꯣ 6 ꯐꯤꯠꯃꯨꯛ ꯂꯥꯛꯑꯒꯗꯤ ꯈꯤꯇꯪ ꯃꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯈꯤꯇꯪ ꯇꯁ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨ ꯈꯤꯇꯪ ꯃꯥꯏ ꯁꯝ ꯐꯝꯃꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯁꯤꯅꯤ ꯑꯗꯣ ꯃꯅꯤꯡꯒꯤꯗꯤ ꯄꯋꯥꯔ ꯑꯣꯏꯗ꯭ꯔꯦꯀꯣ ꯋꯤꯟꯗꯣꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯦꯅꯨꯋꯦꯜꯂꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯃꯃꯥꯡꯗ ꯄꯣꯀꯦꯠ ꯃꯆꯥ ꯑꯃ ꯄꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯈꯤꯇꯪ ꯍꯝ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯀꯣ ꯌꯥꯝ ꯀꯟꯅ ꯍꯝ ꯑꯣꯏꯕꯗꯤ ꯈꯔꯗꯤ ꯍꯝ ꯑꯣꯏꯔꯦ AC ꯚꯦꯟ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯁꯤꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯒꯗꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯃꯔꯝ ꯄꯣꯏꯟ 4-5 ꯈꯛꯇꯪ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯄꯨꯔꯥ ꯂꯣ ꯃꯦꯟꯇꯦꯅꯦꯟꯁꯀ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯂꯩ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯁꯥꯔꯚꯤꯁꯤꯡ ꯃꯇꯝꯗ ꯈꯔ ꯁꯥꯔꯚꯤꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯦꯟꯖꯤꯟꯁꯤꯗꯤ ꯂꯥꯏꯐ ꯇꯥꯏꯝ ꯑꯗꯨꯝ ꯐꯖꯅ ꯆꯠꯄꯒꯤ ꯀꯩꯅꯣꯅꯦ ꯀꯟꯗꯤꯁꯟꯅꯦ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯏꯟꯖꯤꯟꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯅꯝꯕꯔ 2ꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯤꯁꯦꯜ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯃꯤ ꯑꯃꯁꯨꯗꯀꯣ ꯏꯆꯟꯅ ꯆꯟꯅꯕ ꯒꯥꯔꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯤ ꯔꯤꯁꯦꯜ ꯚꯦꯂꯨꯗꯁꯨ ꯃꯥꯁꯦ ꯌꯥꯝꯅ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯄꯥꯝꯅꯕ ꯑꯣꯏꯕꯅꯤꯅ ꯔꯤꯁꯦꯜ ꯚꯦꯂꯨꯗꯁꯨ ꯅꯦꯝꯗꯕꯀꯣ ꯅꯝꯕꯔ 2 ꯄꯣꯏꯟ ꯑꯗꯨꯒ ꯅꯝꯕꯔ 3 ꯄꯣꯏꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯁꯦ 22-23 ꯁꯤꯒꯤ ꯑꯦꯚꯔꯦꯖꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯀ꯭ꯂꯦꯝ ꯇꯧꯅꯩꯀꯣ ꯑꯗꯣ ꯃꯤꯅꯤꯃꯝ 20-ꯗꯒꯤꯗꯤ 19-20 ꯁꯨꯡꯇꯥ ꯇꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯀꯣ ꯃꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ 5ꯁꯨꯕ ꯄꯣꯏꯟ ꯍꯥꯏꯗꯤ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ 4ꯁꯨꯕ ꯄꯣꯏꯟꯗ ꯑꯦꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯐꯪꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯂꯤ 3 lakhsꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ 4.5 ꯑꯩꯈꯣꯏ 5ꯀꯤ ꯃꯔꯛ ꯍꯥꯏꯇꯥꯔꯦꯀꯣ 5ꯀꯤ ꯃꯈꯥꯗ ꯕꯤꯂꯣ 5 lakhꯀꯤ ꯃꯈꯥꯗ ꯐꯪꯕ ꯒꯥꯔꯤ ꯃꯈꯜ ꯑꯃ ꯑꯣꯏꯀꯣ ꯃꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯒꯥꯔꯤ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯗꯤ ꯗꯤꯁ ꯏꯁ ꯗ ꯄꯔꯐꯦꯛ ꯆꯣꯏꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯟꯅꯔꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤ ꯃꯈꯜꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯂꯝꯕꯤꯗꯁꯨ ꯃꯁꯤ ꯑꯌꯥꯝꯕ ꯑꯣꯐ ꯔꯣꯗꯇꯁꯨ ꯀꯩꯗꯁꯨꯀꯣ ꯃꯥꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕ ꯎꯏ ꯒꯥꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯦ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯔꯣꯗ ꯊꯧꯕ ꯀꯥꯟꯗꯁꯨ ꯃꯉꯣꯟꯗ khitang ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯦ ꯈꯤꯇꯪ ꯃꯣꯏꯗ ꯈꯤꯇꯪ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯊꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯦ ꯒꯥꯔꯤꯁꯤꯀꯣ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯁꯨꯃꯥꯏꯅ ꯇꯧꯕꯤꯀꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯟꯗ ꯄ꯭ꯔꯦꯁ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯁꯨꯝꯕ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯟꯇꯦꯟꯁꯤꯡ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯃꯤꯁ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯇꯤꯜ ꯗꯦꯟ ꯕꯥꯏ ꯕꯥꯏ ꯁꯤ ꯌꯨ ꯑꯗꯣ ꯀꯥꯎꯔꯣꯏꯗꯕ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯆꯧꯕ ꯊꯧꯔꯒꯅ ꯁꯦꯠ ꯕꯦꯜ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯕꯥꯏ